Federation of Haumigi President BP General Secretary Youth Wingi General Secretary Media Coordinator gi mathakta Kuki na Surachanpur Police Station da FIR ama sanbiraba wagalakre hairi Federation of Haumina lamdam asigi yeksarai leiba purukun mangabu foreigners singdagi Canada sangsilakpa Tabak sing Kuki singna Kangbasi apenda pawi Aizon gi Kuki zogi yum landslide ta yaukhidaure Aizon da landslide tawbada Kuki gi yum Onthakhre ati akai su yaukre Matam kuina leburaba matungda khunrakpam kendragi sanungda Kuki na nongmai kaptharakre sanungda Kuki singna maitegi san huralaga sanaba honaramle san kaplaga phananaba honaramle ngasi saningai amata leitraba male kaibi manaki singda sajik chaba salama Kuki singna halaga pukre nongleptana subuna ising isaw mayoknaba yabagi phibam leire ngasi ayuk anganbada karama singsamai kolaida accident thokre hairi nongleptana subudagi Ukhrulda Chekpan Ningkhaibada Nupi masoktuna laikanari ngasi numidang BJP gi MLA singi oiba mifama pangthokani mifama sina yenaba leitana bama khalaba yai haina thajanari hauzik ngaki mamangda PPR Forest Gate accident thokre gari masa khara sunan singkre kadaidagi kari lamdagi no khangdri IMD gi report matung ina ngasi amade hayi ngasi Tenokpan Senapati District Red Alert warning issue tokre